Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okchari ngasi maglobirasi Thamoi Yaoramdre 19 suba tangka Nisa haiba nisa sisu yamna ngakpa amaniko mana ngamdaba leite kumhairoi amana tauba ngamdaba kumhai ngaktani mana tauribase ikaibasu khangbidi waraubasu leizade ngangningba ngangbasu ngamhali pangalna marol ama kalhaliba mana ngamdaba amatta hek leite Thauna fai fai hainariba nupasingi tangjafam oiribani nisa haibado Thauna fa balaktagi khwaidagi thauna fa bani haibasu akaibe leitabra khalli Famung nakangi faklangduda thetliba garigi kataduna ting ting kinglakpagi makolda upsinduna tumlambadagi tapna yawalai Mamiti pangthokta makutu tingthorakpada karino amara thengbaduda braden pangningda mamitu pangthorai Furit kamta yaudaba makai ngamba supsinduna tumlaga leirami angoba blanket tuna khwang phawa kupsinduna Bradendu mamit amuk ushinduna ngambabu makhutna induna kawi Hogal uyari he Ngambasu araiba makai sugatuna mamitu panglai aduga Braden lomdon sinduna yenglai Pung kya tarage Famungi nakangi tabalduda makhutna maduna phone adu lauduna yengi pung yengbadi lairadana leiramliba miskol mayamduda khangprek khangi mamit mana khangsingi phuk hogatuna famung mayaiduda fami magi matawaduda ngambasu uirum yengduna hanglai kaino kaidoroge pung kya tarage mi tare tarabo 9:30 hele punga nate miskol mayam se kaino 147 miskol Wadu haina Braden famungdagi chongthakre ngambadu pungsingdu tabada hogatuna magi phone thirei lauduna yenglubada magisu miskolna charong yanduna lerami chanibu helamani magidi mamagi mapagi wangamgi sanagi atay atopa number kharasi yauri Bradenna washroom changnaba tawribadu yengduna hairei nang hana tawrage hairo ai fatawrage Bradendu manungda paishinkre mamai tage haidana makutu thangatbada sintha haidana tharamliba mayek adu ubada ngahak suktuna yenglai aduga mapanda leiriba ngamba tanaba lauduna hanglai ngamba nangagi khubakta mingi ikibrongra aidi kadabagi nangi khubakta idiba iromo ai sukhangde CA gi writing sunate nangi sumande adudi kanage oizano Ngang lernu sasalo chulo thengi akhoi saina thengna lakpagi sarni Bradendu kanana iriba jano khana iruja thokle ma loibaga ngamba mukchangduna luzai ngambana thorakpada Bradendu dress up tawba hauramle karino ma koithi thiduna leiramba duda ngambana hanglai kainu thidubo kot leramdri phamung makhadaga tabrani yengudana as tadimi Tai sisuloina julerami pundrasu yare dum ngangna ngambasu loishili Bradendi coat tu kanna thiri ngambana dress set paloiraga amuk hanglai kaino agi purse nang ubro kaidino udeda agi fokthi khangdukansida ngambana pisumani suksinduna ngihak wakal khallaba matung amuk hairai ngarang ibani kem chatro kaidiga chatke Braden su tapna khantaraba matung hairai ngarang ai pek manga suba phauti khara khangawi adugi makhadi ai su khangdri ngarang ibani kaidanom di chatkum tawida as khangdri se yare chanabam ta tawse asomda luramani phone sina silent ko loi thamjilermi Lushinba loirakpaga mapa chanana ngambagi phone da sanagi call lai ngamba paidre Braden gisu phone adu yamna lakpani adubu makhoi animak amata paidre magi lambi tongana duna magi office ta laknari ngambana office ta magi kada changlakpada sanadu magi famfam da famduna leirami ngamba changlakpa ubada nahan makhai yengdaba mityeng ama ngambada sanani yenglai sauningba manba mityeng ama ngambasu falap sanagi mityeng adu yengi aduga kaisulanjadaba saduna hairai sana nang manungdam chango Falama pairambadu makol thokna table mathaktuda thamlaga fuk haugalai
tawriba matawduda ngamba roomda changbagi mahut ingak-akna yengduna leikri. Sanadi paina ngambada yenglamlaga manungda mana hana changkri. Ngambadu machinda murum soli. Kainu, aibu mangonda kai lankrage. Kai mit yengno, mana ngonda yengisibo. Amukta yengdaba mit yenga yengi, yam kizei. Mana manungda changlakpadadi sanadu lepduna leirami. Pisumani gadu araiba makai sukduna mangonda yengduna. Ngambana pisumani du inkatuna yenglaga hanglai. Kai dorage. Sir na ngarang lerido kaidano. Aido imanabigida leithoba. Ngawmandana yumda halakpa ngamdabdi nataba. Sanagi sauna hanglakliba wahangduda ngamba mamit lakthokduna angakpa sakfam amaga loinana hanglai. Nangdi kamay khangiba ai ngarang ngawide. Kemta ningsingdabagi mawongnine ahingduda lai sadana lambi sorokamta khangdakai irang tawruraga. Ngambadu mamai nonthaduna mana kari tawkiba haibadu ningsingnaba honai adubu pakna hek ningsingba ngamdre. Sanana sauna sum yenglakpaduda mamaidudi nonkhalaktre lukthaduna leire. Somdana mayamna pakhatnadana ahingamda tumnadre. Aduga sarna nungaidana tawraga leithuiniba. Phone-duna kaidau thamino lising lak tawbabu amukta supairaudana mi sukai tawba phone-dubo. Miss call di 231 khaktani lising di suramdeda. Lising suraga paigina pairaktriro adudi sargida. Natida madui breaden haiduna hek thoksina hairakdana tawrineba. Aidi ngawraga tawkhibase hekta kawbaneba. Aduna kemta ningsingdraba huzik. Mingonda hekta insino nangsu celebration tawrini haidene. Aduga migi mayumdudana nungdangduda kaidoba satliba. Ngamba fatnan khatuna sanada yenglaga hanglai. Kana yumna haise? Khungangduda kari sintha haibra karino adugi mayumduda ngarang nungdang chatlu haidene. Aduna kaidoba chatluinoba. Ngamba mamit mana chap yungkre makhutna thangatuna machinda fat melaga sok chatpagi mawongda lei. Tanjaduda wangamdu manungda changlai. Ngambada yengduna hanglai. Nang ngarang kai chatluge? Aidu ngarang khara ngawdana hotel da dum leraba yum changbadu tandana. Adu sida laisi tawrena hairakpa kaidoge nangbo. Pau iyamta haidana nangna hekta dumain tawridubu kaiginomi. Yareba riba aibo ngang machadawna nong phadok tawbani nungtigi tawbasu natana. Manisa sauna thongdu hangduna changlai. Wangamga sanagadu khara chathoktuna lepi. Ngambadi mamitu sukatuna sanada yenglai. Sanani yengakanu haibagi mawongda mitna ingit tawrakpaduda ngamba mamitto amuk nonthaduna yengkhre. Nangna tawrisi kaino? Nangna tawrisibu chummi haina khanbra nang? Wangamna oina khumlai. Sir, madu ngarang mamanabigi birthday ama celebration tawruba aduda khara thengdokre hai. Thengbaduda dum leithora male. Madu mane hekta kushi tawbu yaba natene. Mamana pakhatana tawribadu ma kaisu khangdre. Phone tawbadu pairaga sida lei si tawre haibada ma kyam kairage haibani. Adu natadana halakningaga halakpa halakningdraga tokpa sibu yabra haibanida. Yareba matung tawnu haraga lore. Haini nasamna naduga ngangna saknaba ma yadri nang. Ngangamaga manidu mapanda thokri mani thokibaga ngambana wangamdon sinduna hairai. Thanks Ariba. Take care from now on. Wangamsu wahaidu hairamlaga thokri sanasu paina yenglamlaga thokige tawbaduda ngambana khamlai. Nangdi ngai khudana. Kaino kaido khwaibano? Kaino asyam saurisibo. Sir haraga saubana magi nupada saubuga chapmane. Gaming singdrabanina afaba ngaktanine khalise. Matungmana adumainiga hek toraba aidi haisine kaidoge yengo. Yu thakpa yaroi hairo. Haidi thaaga karan tawbada ai yarakpada tawgano haibani. Sirni yu thakpadi ai thingzade. Wadu hairamlaga sana mapanda thokre. Somdana bradena changlakpada mapana hana magi kada famduna ngairaga lerami. Mana hek changlakpaga hanglai. Nangbu kadaidu chatluge? Namana khara ngangidanabu adumaina tawba hongnabro? Sorry ba. Aidu ngarang imanaba amga thabak chatpada khara thengdokraba. Madu oirasu phone tawrido pairaga hairakpa yadro. Phone du silent thambaduda tahaudre. Matung adumaina tawganuko. Hoiba.
Brojin thokre mapana thokibaga Braden sorasang mamohandokduna magi chairduda changsinduna famthai mathanta wakhalda khali ngarang aibu kaidanam chatkigum tawkibanida aibu kadaidanoma as kaino kemta ningsingba thoktrisibo Braden kanna lakshinduna ningsingnaba honaringai phone adu ringkingda i yenglubada ngambagi oirami fatpai khali hekpai baga ngambana ngarang aikoini sinthaide chatli e kana na haiba sana na haini mai manakta salami ibani do Braden wakan khalai tapna ningsinglakle sinthahoigi yumdagi amuk thoraklaga mana tawkhibado as amuktaga changukisi kaidorage ai masakto fazana urakte mi nangbo yare mi nangbo mi chana saruktana mabungda muk takthokradi kamai tawni yani mi ma ai nungsi haididi nang sutari natro nungsi banina kasu haidoi mi nang amuk changaga kaidoruge haino to ai kotse mangondam ta pirongi tawni mabu thoro yagadro thoroktrasu moi magonda thanamgi haina tana yadraba lamen bangang amagi matawgumna changsinkre aduga sumang matonduda litliba kot adu lakthokduna sinthagi sumangduda tasindana thanami aduga khonjel adu piknaba haiduna machindu launa kadabi tanaba mongda lauduna hairei sida aigi kot thanamabani ko makha tarubada wa thoklani haibadi ngaurabasu ngauna ani du khangduna maya ihi gatuna chantorakli luiredana haufa hudringai aini samuk chatlaga da entharaba Braden du taxi solai ngambasu pendana hairei nangi du dei halaga sanagi manaktasu chatluma lebani se aigi purse do mana pailerami ngarangi du ibani khare henjinkre yam thini henjinkre nangsu soft to nabam ta taw aisu amta haibidi yabri yengki thamoduri ngambasu phone du kaklaga table da leiruba bell du kingge haidina tawbadida ngambadu wakalamala aduna kingda bida hogatuna thorai sanadu laptop tu yengduna karino thabak ama tawduna leirami ngamba lakpaduda tawramliba du leptuna hairei sir aina sargi purse do table da thanamabani thengnaraba natro lanjadaba saduna mamit ka dutuk thaduna keshinaba khonthokta oina boy kai boy tawduna hairei ai ngarang gido tasingna soikibani ba ai do gyan menam ta hawdreba ngarang do nangonda ina kai haiki gesu ai du ningsingdreba aduna handaki matang shimadi nangai bomta saunuba kone yu thakbabu adumaina kanana thaknage mi loinamak noi adumaina tawnardi loisinaroidro nungtigi tawbanati ngarang dang sum Braden gi wakhal khra nungai tabduga aigisu nangkaya shinabagi nungai ba phongdokpoina sum tawbaniba aduda khambina bu yaudраbanina ibani do khara henjinkraba adaidi makada fazana khangawdreba aduini pharene aidi thandalaibani ado migi memdra chatlu haiduna kaidoriba imungi misingduna khangadi phudanagi wadi leroi adubudi ngawjarasu lona tawri ponida ado nang aina ngarang adumain tawena adumaina dum tawba yam phataboina khanganuko ataina lana khankibadi kemta khandi nangna khankibadudi aisu nungai deba ko ha themi ga tawi saudaba malaga khara taptharakpaduda ngambado nokmi tawduna hairei nangonda magnet ama yauri aisina yot ki type da jara hekta chingsileba khamaga nang hoba jatnate yari sir chango ngahak lerdi meeting ama yawba mu chakadawni file khara aina sir gi table da thanambado adum ting biramo atei staff na ukraga seran turana mangangna khrani moidi kai ngangna duba achuma ngangna ri fai aduga natradi aina no ngan baga nang tringai thabuk tagi loi rest holaga lori kaino sir changomi sumngangle mina tardi fazani hausi nang sango dudi manung doina fazana wari sanarose aduna farani natradi ei sumchangchang yadeba ngambana dum leptuna nganglaga leibesida sanada hogatuna ngambabu chango haiduna magi rumgi thong leiriba domda insinaba tawbadu ngamba chango haibi ade dande mande adumak tawduna lei sir
ꯆꯪꯉꯣꯕ ꯍꯣꯏꯕ ꯆꯪꯒꯦꯕ ꯑꯗꯣ ꯀꯩꯅꯣꯝꯇ ꯍꯪꯍꯧꯒꯦꯕ ꯍꯪꯉꯣ ꯑꯗꯨꯒ ꯆꯪꯉꯣ ꯅꯪ ꯑꯩꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕ꯭ꯔꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯐꯥꯎꯔꯤꯕ ꯐꯤꯂꯤꯡꯁꯤꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯒ ꯃꯥꯟꯅꯕ ꯈꯔꯗꯤ ꯅꯪꯉꯣꯟꯗ ꯐꯤꯜ ꯇꯧꯕ꯭ꯔꯕ ꯁꯅꯥꯗꯨ ꯃꯅꯤꯡ ꯍꯟꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯉꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯈꯨꯝꯂꯛꯏ ꯈꯪꯗꯦ ꯑꯩꯁꯨ ꯑꯃꯨꯛꯇ ꯇꯪꯗ꯭ꯔꯤꯕ ꯃꯍꯥꯎ ꯑꯣꯏꯕꯅꯤꯅ ꯀꯔꯤ ꯃꯍꯥꯎ ꯀꯧꯒꯦꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯃꯃꯤ ꯑꯃ ꯇꯥꯕꯒꯨꯝ ꯃꯤꯠ ꯍꯦꯛ ꯎꯏꯁꯤꯟꯕꯒ ꯍꯦꯛꯇ ꯎꯕ ꯇꯨꯝꯊꯒꯦ ꯇꯧꯕꯒ ꯃꯤꯠꯃꯥꯡꯗ ꯍꯦꯛꯇ ꯂꯦꯞꯄ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜꯁꯨ ꯍꯦꯛꯇ ꯈꯟꯕ ꯈꯨꯗꯤꯡꯃꯛ ꯏꯅꯧꯇ ꯅꯧꯕꯒꯨꯝ ꯇꯧꯕ ꯑꯁꯤ ꯑꯣꯏꯗꯣꯏꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯃꯗꯨꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯤ ꯉꯝꯕ ꯍꯔꯥꯎꯔꯤ ꯊꯃꯣꯏ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯟꯗꯨꯅ ꯍꯔꯥꯎꯕꯒꯤ ꯃꯊꯣꯏ ꯀꯥꯔꯛꯄꯗꯨꯗ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯃꯛ ꯍꯔꯥꯎ ꯖꯒꯣꯏ ꯁꯥꯅꯤꯡꯕ ꯄꯣꯛꯂꯛꯂꯤ ꯆꯤꯟꯕꯥꯜꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯊꯣꯛꯈ꯭ꯔꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯇꯧꯐꯝ ꯈꯪꯗ ꯃꯐꯝ ꯆꯥꯕ ꯊꯝꯐꯝ ꯑꯃ ꯊꯤꯕ ꯍꯧꯔꯛꯄꯗꯨ ꯊꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯐꯠ ꯐꯠ ꯍꯥꯏꯕ ꯍꯧꯔꯛꯏ ꯃꯈꯣꯡꯗꯨꯅ ꯐ꯭ꯂꯣꯔꯗꯨꯗ ꯀꯛ ꯀꯛ ꯊꯤꯟꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯛꯆꯥꯡ ꯀꯌꯥꯠ ꯈꯨꯗꯤꯡꯅ ꯀꯥꯎꯕ ꯉꯝꯗꯅꯕ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯍꯧꯅꯕ ꯇꯧꯏ ꯁꯥꯔ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯁꯅꯥꯅ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯁꯥꯗ ꯅꯣꯝꯗꯨꯅ ꯍꯪꯂꯛꯄ ꯑꯗꯨꯗ ꯉꯝꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯏ ꯃꯩ ꯆꯤꯡꯉꯤꯍꯦ ꯅꯪꯅ ꯊꯦꯡꯉꯛꯄꯁꯤꯗ ꯈꯣꯏ ꯁꯥꯔꯁꯤꯃ ꯅꯪꯒꯤ ꯁꯥꯔ ꯍꯥꯏꯌꯨ ꯃꯌꯥꯝꯒꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯁꯦ ꯀꯃꯟ ꯅꯥꯎꯅ ꯌꯥꯕ ꯃꯤ ꯅꯠꯇꯦꯕ ꯌꯥꯔꯦꯁꯦ ꯁꯥꯔ ꯆꯪꯉꯣ ꯊꯃꯣꯏꯗ ꯊꯣꯝꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯒ ꯑꯃꯨꯛ ꯆꯪꯉꯣ ꯍꯥꯏꯔꯗꯤ ꯀꯃꯥꯏꯅ ꯆꯪꯅꯤꯡꯗꯣꯏꯅꯣ ꯑꯩ ꯆꯪꯅꯤꯡꯗ꯭ꯔꯦ ꯇꯜꯂꯤꯍꯦ ꯑꯩꯈꯣꯏ ꯁꯥꯔꯁꯤꯃ ꯁꯨꯝ ꯏꯀꯥꯏꯍꯜꯂꯤ ꯇꯁꯦꯡꯅ ꯏꯀꯥꯏꯔꯗꯨꯅ ꯈꯖꯥꯏ ꯑꯅꯤꯗꯨ ꯉꯥꯡꯁꯤꯟꯗꯨꯅ ꯏꯀꯥꯏꯅ ꯅꯣꯛꯄ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯇꯞꯅ ꯅꯣꯟꯊꯈꯤꯕ ꯑꯗꯨꯗ ꯉꯝꯕ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯃꯈꯨꯠꯅ ꯊꯕꯥꯛ ꯃꯄꯥꯗꯨꯗ ꯄꯥꯏꯗꯨꯅ ꯍꯥꯏꯐꯦꯠ ꯁꯨꯒꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯅꯣꯛꯂꯛꯀꯅꯨ ꯑꯩ ꯑꯅꯥꯕ ꯑꯃ ꯂꯩꯕꯗꯣ ꯍꯧꯔꯛꯀꯦ ꯇꯧꯔꯤ ꯀꯩꯅꯣ ꯊꯃꯣꯏꯒꯁꯦ ꯑꯝꯇ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯇꯔꯥꯎꯕꯤ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯂꯨꯔꯥꯛꯅꯅ ꯌꯦꯡꯉꯛꯄꯗꯤ ꯉꯝꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯃꯇꯥꯒꯨꯝ ꯋꯥꯜꯗꯨꯗ ꯃꯁꯥꯗꯨ ꯐꯠ ꯉꯥꯊꯩ ꯁꯅꯥꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯥꯔ ꯐꯤꯔꯣꯜꯗ ꯂꯣꯏꯅ ꯃꯣꯠꯂꯅꯤꯌꯦ ꯍꯥꯏꯅ ꯐꯨꯔꯤꯠ ꯃꯅꯤꯡꯗꯨ ꯃꯈꯨꯠꯅ ꯐꯠ ꯐꯠ ꯀꯟꯊꯣꯔꯛꯏ ꯉꯝꯕꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯏꯀꯥꯏꯅ ꯅꯣꯛꯄ ꯃꯤꯅꯣꯛꯁꯨ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯦ ꯏꯀꯥꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯨ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯦ ꯅꯐꯝꯗ ꯑꯣꯏꯅꯕꯁꯨ ꯑꯩ ꯈꯛꯇ ꯑꯣꯏꯒꯦ ꯉꯥꯎꯔꯕꯁꯨ ꯐꯩꯔꯕꯁꯨ ꯄꯟꯊꯨꯡꯗꯤ ꯅꯪ ꯈꯛꯇ ꯑꯣꯏꯒꯦ ꯑꯩꯒꯤꯗꯃꯛ ꯄꯥꯈꯠꯄꯁꯨ ꯅꯪ ꯈꯛꯇ ꯑꯣꯏꯌꯨ ꯑꯩꯒꯤꯗꯃꯛ ꯋꯥꯖꯕ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯑꯩꯒꯤꯗꯃꯛ ꯅꯪꯅ ꯈꯟꯖꯕ ꯄꯨꯝꯅꯃꯛꯇꯨꯕꯨ ꯁꯝꯕꯜ ꯑꯣꯏꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯈꯥꯗꯨꯅ ꯊꯝꯒꯦꯀꯣ ꯅꯪꯁꯦ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯦꯀꯣ ꯄꯨꯟꯁꯤ ꯆꯨꯞꯄ ꯁꯅꯥꯗꯨ ꯃꯆꯤꯟꯕꯥꯜꯗꯨ ꯆꯤꯡꯗꯨꯅ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯠꯄ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯁꯥꯔꯅ ꯁꯨꯃꯥꯏꯅꯒ ꯍꯥꯏꯕ ꯍꯩꯔꯝꯒꯅꯤꯁꯦ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯔꯒ ꯃꯤ ꯐꯥꯕꯁꯨ ꯌꯥꯝ ꯍꯩꯗꯣꯔꯤ ꯊꯥꯖꯗꯕ ꯌꯥꯝ ꯇꯧꯔꯛꯇꯧ ꯃꯥꯜꯂꯦ ꯁꯥꯔꯁꯦ ꯐꯖꯕ ꯋꯥꯍꯩ ꯍꯥꯏꯕꯁꯦ ꯁꯩꯊꯥꯒꯗꯧꯔꯤꯕ ꯃꯥꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯟꯕꯖꯥꯠꯅꯤ ꯅꯪꯒꯤ ꯁꯛꯇꯝ ꯅꯪꯒꯤ ꯃꯤꯅꯣꯛ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯅꯪꯒꯤ ꯈꯨꯗꯤꯡꯃꯛꯇꯒꯤ ꯏꯁꯥꯅ ꯈꯪꯖꯗꯕ ꯅꯪꯒꯤ ꯅꯥꯀꯣꯡꯗ ꯇꯥꯍꯜꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯕꯒꯤ ꯍꯥꯏꯕꯅꯤ ꯄꯨꯟꯁꯤꯁꯤꯗ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯁꯨ ꯍꯥꯏꯔꯣꯏ ꯍꯥꯏꯐꯝꯁꯨ ꯂꯩꯇꯦ ꯍꯥꯏꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯃꯣꯏꯗ ꯄꯣꯛꯂꯛꯄ ꯐꯖꯕ ꯍꯥꯏꯕ ꯐꯖꯕ ꯈꯨꯗꯤꯡꯃꯛ ꯅꯐꯝꯗ ꯈꯨꯗꯣꯜ ꯇꯧꯈꯤ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯅꯨꯄꯥ ꯑꯣꯏꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯉꯣꯟꯗ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯃꯒꯨꯟ ꯌꯥꯎꯗꯕ ꯋꯥꯍꯩꯗꯤ ꯉꯝꯕꯗꯤ ꯍꯥꯏꯗꯕꯅꯤ ꯑꯩꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯅꯪꯅ ꯇꯌꯥꯡ ꯈꯜꯂꯕꯁꯨ ꯑꯩꯒꯤꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃ ꯂꯩꯇ꯭ꯔꯕ ꯉꯥꯛꯇꯅꯤ ꯁꯥꯔꯅ ꯅꯝꯗꯅ ꯑꯩꯕꯨ ꯉꯥꯎꯕꯤꯌꯨ ꯍꯦꯟꯗꯣꯔꯤ ꯅꯝꯗꯅ ꯑꯩꯕꯨ ꯁꯥꯔꯒꯤ ꯂꯥꯡꯗ ꯊꯣꯛꯍꯟꯗꯧꯔꯤ ꯂꯥꯡ ꯊꯥꯛꯄꯗꯤ ꯑꯩꯗꯤ ꯍꯩꯇꯕꯅꯤꯗ ꯋꯥꯍꯩꯅ ꯂꯥꯡ ꯊꯥꯛꯄ ꯑꯁꯨꯌꯥꯝꯅ ꯍꯩꯔꯤꯁꯤꯕꯣ ꯑꯩꯕꯨ ꯅꯝꯐꯥ ꯐꯥꯗꯧꯔꯤ ꯅꯪꯅ ꯑꯩꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗ꯭ꯔꯗꯤꯅꯦ ꯑꯩꯅ ꯅꯝꯐꯥ ꯐꯥꯔꯒ ꯂꯧꯒꯗꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯅꯨꯄꯤ ꯐꯥꯔꯒ ꯂꯧꯕꯁꯦ ꯌꯥꯝ ꯄꯥꯝꯖꯩ ꯐꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯑꯩꯗꯤ ꯐꯥꯔꯒ ꯂꯧꯕꯤꯕꯅꯦ ꯍꯥꯏꯗꯅ ꯃꯨꯛꯇꯅꯒ ꯍꯥꯏꯕ ꯌꯥꯔꯦꯗꯅ ꯅꯨꯄꯤꯗꯨꯁꯨ ꯑꯗꯨꯒ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯔꯦꯁꯄꯦꯛ ꯑꯃ ꯇꯧꯅꯗꯣꯏꯅꯤ ꯅꯨꯄꯥ ꯊꯣꯛꯑꯦꯅ ꯁꯤꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯅꯦ ꯅꯪꯁꯨ ꯁꯤ ꯄꯥꯝꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯣ ꯑꯩ ꯅꯪ ꯐꯥꯔꯒ ꯂꯧꯒꯦ ꯉꯝꯕꯒꯤ ꯋꯥꯍꯩꯗꯨꯗ ꯁꯅꯥꯗꯨ ꯁꯨꯛꯂꯤ ꯁꯨꯛꯂꯤ ꯅꯣꯛꯇꯨꯅ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯉꯝꯕꯕꯨ ꯃꯅꯨꯡꯗ ꯏꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯀꯨꯏꯅ ꯆꯤꯡꯕ ꯂꯩ ꯈꯣꯏꯌꯦꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯅꯠꯇꯦ
ꯀꯔꯥꯏꯗꯩꯅꯣ ꯍꯦꯛꯇ ꯐꯩꯖꯤꯜꯂꯦ ꯆꯪꯉꯨ ꯊꯕꯛ ꯇꯧꯔꯨꯔꯣ ꯉꯝꯕꯁꯨ ꯃꯉꯛꯇꯨ ꯂꯤꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯅꯪꯅ ꯌꯥꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩ ꯅꯪ ꯑꯗꯨꯝ ꯐꯥꯕ ꯂꯥꯛꯀꯦ ꯑꯗꯨꯗꯤ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯣ